Thayna leibak amada yamna inak khunba iboton kauba lalonba ahal ama leirami. Mahak asi asuki matik hainingai leitana inak khulami. Mahak na makhoy leibak aduda marang kanya phangba mugagi langsing asibo atopa leibak tapuduna lalolaga sendong yamna su charami. Iboto na naha oiringaida piktribigi mafam ayambada lalon machatlamba miyoy ama oibana. Malay masigi leibak ayambada maga khangna chanaba marup mayam ama leirami. Adubu haujiti mahak ahal matam oisilagpana lalon machatlabasu yamna lappa mafamdadi chatludre. Nong magi numitni. Iboto na mahaki amata pukchaba machanupa laisembabu manakta kauksinduna hairaklami. Ibungo, ngasidi nangonda ipa wakra haige. Baba, kari wafam oibirabano. Yengoy, ipa sa haujiti ahal su oisilaklabanina athapa mafamda lalon machatpase ngamdren he. Adunane, nangsu nahay matik chana hairaba miyoy ama haibado haujiti oirabanina. Nang ni pagi mahut sinduna. Athap-athapa mafam kaya aduda lalon mase chatlo ni bungo. Ipagi sinpam mase nang na mapungpa na tawang amhawado ipana pamine. Hoy baba, ay baba na harap kudimag loy ni injagi. Babagi ihut irendi na chay niya sindana kanana singadori bano. Adu ni dana, ichasidi, pare-pare. Adu di ipana nang akong loy oymina na ba? Ipagi khongburay sing adugasu wapamase tanarage. Adugane, olag patha sidagi ipagi husinduna chatluko. Hoy baba, asumna noong maninigi matungda iboton amadi mahaka lalonba puna tawminariba marup mayam aduga wari sanarami. Makoy sing adugi maragtagi athapa yamna chawkhatpa leibak amadagi lakpa iboton ni marup pisakso makoy iwatanabaduda yaurami. Iboto na mahaki marup sing aduda asum na hairai. Ay ginusiraba khongburay mayam. Ayhag ase haujiti ahal matam oisilakli. Aduna arapa mafamdasu lalon mase chatpa sungamdri. Adubu athap-athapada layriba aykoy marup mayam adunadi lalon mase tawnaba pochay sing ado pura uhay na tatan hairakli. Maram asidagi ayhagti athapada chatpa ngamdrabanina ayhaki husinduna aygi chanupa laisembase maa oina lalon mado tharagi ningli. Hairiba wafam asida ayhakna khongburoy oiminariba marup mayam nakhoygi karimot leibibage. Marup, nahaki wafam adudi yamna phaba wafamnini. Aykoy so thapada lalon matawwaduna hena sendong leibanina mafam aduda lalon mado chatninglibani. Aduna marupki hasang asina nongma-nongmagi soksilakpaduda aykoy ise wahay ama phawba kangthokpa ngamdraduna leizaramlibani. Aduni ni marup, aykoy suni. Nangi na chanupa laisembasidi mahisu matik chana hairabanido. Aduna maama aykoy lalon masida yauksilaklabadi aykoy gidi kanabagi kanaba ngakta oirakadoribani. Mayamna hainariba wafam asida ibotonga yamna luna tinariba athapa leibaktagi lakpa pisaknadi wafam asibu yaninglamdi. Aduna tapna iboton da hairai. Itaw, nahang nahariba wafam ase aykoy lalon masigi oinadi yamna phagadari wafamni. Adubuni itaw, ayhaki motpo haizaw hairabadi mahay aso yamna haikraba ichalay sembase aykoy lalon masidi pusinduna mahang na haizariba mahay asibu namthaduna thamjinbibadi aydi pamdi. Adugi mahutani. Nakhoy leibag asidadi hidalang tagsemba haiba anaba layeng mangamba aduga asok apan thorba matamdasu madubu phochin bataisin mangamba miyoy ase amutasu leiti. Aduna itawna yaragadi ichalay sembase matam khara ayhaki leibagta chatuna ayna haijariba mahi adubu tamlurabadi maduna henna phagadra khali aidi. Hoy ni taw, nang na hari wafam adudi yamna phagadaba wafamnini. Aidi madugi maramdadi khanbu khanjiludi. Fare. Adudi taw, nang nane hayeng chakhiba matamda laisemba puduna chatbikro. Aduga mahaki mahi ado mapung phana haihallabagi tungda amuk thabiro. Makoy anigi wado tabada ibotonga punna lalon matawminariba atay atopa miyoy sing adunadi yaninglamdi. Adubu makoy sa upay di laytabanina mathamoyda adumang saujaduna laykirami.
Matau asumna mathanggi numita laisembadu pisakka punna chatminanabagidamagta sem sarami. Laisembana mahaki pugadaba phiron pochenya chingmasing adubo loisinna mapa ibotonda tapna haidaklami. Baba, aina langphaida laikhraga baba nathanta lehogani khanbada nachadi wakhalase nungaifam khangdri. Baba gi hakchang aduna kallaga king launa lehobo oirabadi phaba. Adu sunatabanina nachadi thawai se yamna wari. Hera icha sidi. Aduna thabo chatlamdai de wakhalado sonthaba haunadise. Ipane karisu tawruse. Nangnane nahayado matik chana hairaga halakpaduni ipana pamliba haibabu. Adunane nangna ipagidamakta karisu waganu. Nangi tamgadaba nahi aduda oina pukning changuko. Ngayhaki matungdadi laisembaso magi pugadaba potsai adu loisinma loirami. Masidagi ibotona tapna hairai. Ipagi ibungo nangnane chatringaida ipa nangonda karigumba posak khara hana yenghange. Lau ipaga punna aigi kada amukta changlusi. Hoi baba, ado kari pono babana ingonda yenghangadoribasibo. Madu hanglanuni ipaga punna kada changda sangsilaw. Aduga pot ado nangi namitna aduma uragadabani. Asi haiduna mapa machani do kada changminaraklami. Laisembadi mapagi kada hek changbaga yam khraba sana khawza ahumna pik thanna yauduna lairambadu ubada yamna ngaklami. Aduga miyoiba oibagi haunasa sana khawza ahum adubu uraga laisembagi thamoidasu apamba kalakmi hobasu phawraklami. Machanupagi matau adu ibotona su khangi aduna nofet tawraga laisembada haidaklami. Ibungo nangbu sana khawjawase pambrane yengoi ipa wahagi. Nangna uriba sana khawjaw ahum asidagi amana nangna ngasi chakadoriba khongchat asida puduna sijinnaruro. Aduga khawjaw amana nangna matik chaba miyoi ama oiduna halaktri phawbadi ipana sijinnahorage. Aduga lemhoriba sana khawjaw ama asina hayeng nangna halaklaba matamda nangna amuk sijinnanaba ipana ningthin thambiramlagi. Hoi baba, ado baba karigino baba na sana lupa sen asuk yamna dairaga nachabu ihey amu tamlunaba thagadoribasiba. Baba gi sen asuk yamna lairibasina ipa ichana sidri phawba nungaini hingba yagani. Aduga karigi ahenba sen tanabagidamagta nachaba munglang phaida ihey tamba thabigadoribano. Hai ipa wahayge yengu ibungo ipagi lanthum karisu wate adubune ipana ngasi nangbu mahi tamba thagadoribasidi hayeng nangna ana layengba ngamba miyoi ama oirabagi tungda phanglakadoriba mingchat adugidamaktani. Ipana lalonba tawrabasu mingchatti tanba ngamdini he. Adubu nangna ana layengba ngamba miyoi ama oirabadi nangi mingchat yamna tanba ngamgani. Aduga selsu yamna paiba miyoi ama oigani. Adunani ipana ngasi nangbu nahi tamba thagadoribase. Tanja simaktada ibotongi mamanaba pisak adu imungda changlaktuna mapa macha anida haidaklami. Itaw laisembabu loisinma loidribra matamase ayaurini aikhoina tongadoriba hijaw ado nanghodaba tari. Itaw lore chalamdai sidai chase mamit mamai oinaba wafam khara sinarambanida. Asumna laisembadu pisaka punna makhoigi leibakta chatkirami. Aduga pisakna silangduna laisembabu mahakna pamjariba mahi adu mapung phana tamhanbirami. Matau asumna lairakpana chahi ahumlomdi haukhre. Asuk kuiba matamasi laisembana mahakpu pokpa mapabung ibotongi mawa mapau amata sutakiri. Aduna mahakna mapabungi khanbada yamna wajarami aduga mayumdasu thunamak chatninglami. Mahaki mawang matau adu pisakna su khanglami. Aduna laisembabu thamjinbiduna tapna haidaklami. Ibungo nangnane napagi khanbada wajabado aisu khangi. Adubu yengoi nangna tamjariba nahi asisu mapung phagadaba tha amanita ngairabani. Adunane nang warabasu wana tha amanidi khangkhoko. Hayeng nangna nahi ado mapung phana hairaga chatlabadi nangi babana su yamna haraugadoribani. Hoi khura
Asumna matam kharagi tungdadi laisembasu mahaki mahai adu mapung phana tamba loireduna mayumda amuk halaklami. Mahakna mayum halakpa matamdadi makhoigi yum adu solon sinduna leiramni. Tauriba matau aduda laisemba yamna ngakna matomta haizaraki. Karino yum asidi solo laga leiramina. Aduga pabana karaida chakraba. Aikhoigi pabadubu hakchanga kankhatuna numidang wairamgi sajel oina laikaidaga sathokriba jalani. Asi haduna yum adugi akoibidaso iboton adu leibra haiduna koyeng yenglami. Mahakna asum koyeng yengduna leibadu makhoigi yum thangnabada leiriba lainingba ahal aduna su urami. Masidagi lainingba ahal aduna leisembabu kauduna hairaki. Hoi bungo, nangbu leisemba natro? Hoi pandau, mane ai leisemani. Aikhoi pabadubu kadomdaka chakraba jano. Yum sisu solon sinun thamlam le tauribase. Ngaiko. Ai amuktane lakhigese. Asi haiduna lainingba ahal adu su leisemagi manakta taping thunamak laklami. Aduga magi phijidagi so amabu lauthoktuna leisembada piduna haireklami. Se nakhoi yumgine so duni. Nangi pabanane aingonda sinaramani. Adoi pandau aikhoigi pabadubu kadomda ka chakani hairambagi. Ibungo ipandau nangonda pawase karama tamnasige. Yengoi nangi pabado nangna chakhibadugi olakpa chahi aduda leikhide. Mahaknane aroiba mikup aduda nangonda sinabiyu haina aingonda yumgi sose pirambani. Adugane ibungo nangsu nahi tambaduda pukning changkhibagi oiramganido. Yum asida ahal oiraba napado matona thanamlaga chatlibadusu chumdeni ibungo. Wafam adu tabada laisembadi makoktagina makhong phawba tu chungkhiba khangaude. Mamit ani adusu pirangtana ihauraklammi. Aduga mathamui sokna mapabungu kauduna kaplami. Baba, karino? Nachana ngasi tariba pawsibo. Baba, nangmu nacha hina mai pakna ihayedo mapung phana haiduna halakpa matam adu phawu ngairaga leiramgani haikibadani. Ai ngasidi pabana pamjaba mahiyado ai haiduna lakli paba. Aduga pabana haikiba minjat adusu aina tanma ngamlani. Karigino paba nangna aibu lakpa ngairamdana chatlibadi. Ibungo leisemba yari dose haukrabadi haukridana icha sidi karisu thoina khanjiluranu. Nangi pabado mapu mahaki leikolda nungaini leikrabadi. Aduna haujikti hinghauriba aikhoigi khalaga leiba tabanini. Adunane nangsu thoina wakhal ado piksaluranu. Chango lamsang lakpagi waramlani. Naphigado hongdoklaga ngayakpa thazaruru. Asi hairamlaga ahal adusu satkre. Laisema kapna yum adubo so hangdoktuna imungda changlaklaga mahak amadi mapabong anina nungsina loinakhiba thaudok kayabo ningsingduna kapcharam. Aduga mahakna hena nungaitriba wafam amana yum adu matam kuina kanamatana hanna yengsinbidaba oibana yum adugi kasing adu phibam yamna soksilami. Masidagi mahakna mapabonggi kada changduna mamangda mapabongna mangonda sinagani haikhiba sana khaujau adu leiribra haiduna yenglami. Adubu sana khaujau adudi mafam aduda leiramdri matau aduda laisemana matomda khanjarami. Sana lupa sing ado baba nami atopana khangkrabadi hurankhigani khanbadagi ka sigi machi marumda losinduna thamlamgani. Baba nadi sana khaujau ado aingonda soidana pigani haini wasakhibani. Phari adudi ai pabagi kamanung asida sana khaujau ado lotuna thamlambra haibado amukta yengkhigi. Asi haiduna ibotongi kadugi kachin koyada situna thiba hauraklami. Adubu mahakna thiba yaba thirabaso sana khaujau adudi phangba kaubadi leikhidre. Masidagi laisemana karigumba ama khangning ningsinlaklami. Aduga matomta tapna haijarai. Aikhoigi yum asigi soase ipandauda pabana sinaramaniko. Adudi phari sana khaujau adugi maramdasu ipandana soiduna khanglamgani. Aduna ai haujingma chattuna madugi maramda ipandauda mukta hanglukhigi. Asumna laisembadu makhoiga yumthangnana leiminariba
ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯨꯅꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯍꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯂꯩꯁꯦꯝꯕ, ꯀꯔꯤ ꯇꯧꯔꯕꯒꯦꯅꯦꯍꯦ? ꯅꯪ ꯑꯗꯨꯛ ꯇꯍꯥꯅ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯕꯒꯦ ꯏꯄꯟꯗꯧꯗ ꯍꯥꯏꯌꯨ꯫ ꯏꯄꯟꯗꯧ, ꯀꯔꯤꯁꯨ ꯋꯥꯠꯇꯦꯗ꯫ ꯀꯩꯅꯣꯅꯤ ꯏꯄꯟꯗꯧ, ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯀꯥꯏꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯒ ꯏꯄꯟꯗꯧꯗ ꯁꯤꯟꯅꯕꯤꯔꯝꯕ꯭ꯔꯥ? ꯁꯤꯟꯅꯔꯝꯗꯦꯕꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯥꯕꯅ ꯍꯤꯡꯂꯤꯉꯩꯗ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯟꯗꯤꯔ ꯑꯁꯤꯗ ꯀꯠꯊꯣꯛꯂꯝꯕꯗꯤ ꯑꯩꯅ ꯈꯪꯍꯧꯏ꯫ ꯃꯗꯨ ꯅꯠꯇꯅꯗꯤ ꯅꯪꯒꯤ ꯄꯥꯕꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯁꯤꯟꯅꯔꯝꯗꯦꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯍꯜ ꯑꯁꯤ ꯂꯥꯏꯅꯤꯡꯉꯤ, ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯖꯩ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ꯫ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗꯤ ꯌꯥꯝꯅ ꯀꯟꯕ, ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯆꯤꯟꯗꯅ ꯑꯐꯕ ꯁꯥꯔꯒ ꯃꯊꯃꯣꯏꯗꯅ ꯃꯔꯧ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯂꯩꯁꯦꯝꯕꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯁꯤꯅ ꯍꯨꯔꯥꯜꯂꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯤꯛ ꯆꯥꯅ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯌꯥꯕ ꯁꯥꯈꯤ ꯁꯥꯕꯃꯛꯇꯤ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯕꯗ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯁꯦꯝꯕ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯟꯒꯤ ꯃꯆꯤ ꯑꯃꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨꯃ ꯂꯩꯔꯕꯗꯤ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯑꯃ ꯁꯦꯝꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯒ ꯁꯦꯟ ꯇꯥꯟꯗꯨꯅ ꯍꯤꯡꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯈꯨꯠꯇ ꯁꯦꯟ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯄꯥꯕ, ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥꯅ ꯂꯝꯕꯤ ꯂꯝꯃꯥꯛꯅꯔꯤꯕꯁꯦ, ꯄꯥꯕ, ꯅꯪꯅ ꯑꯩꯕꯨ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯇꯥꯛꯄꯤꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯑꯁꯦ ꯌꯣꯟꯊꯣꯛꯂꯒ ꯑꯩꯅ ꯏꯍꯩ ꯇꯝꯖꯔꯨꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯁꯦꯝꯗꯨꯅ ꯑꯅꯥꯕ ꯀꯌꯥꯕꯨ ꯂꯥꯌꯦꯡꯗꯨꯅ ꯍꯤꯡꯂꯨꯔꯒꯦ꯫ ꯃꯁꯤ ꯅꯠꯇꯅꯗꯤ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟ ꯈꯔ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗꯨ ꯃꯍꯥꯛꯅ ꯃꯍꯩ ꯇꯝꯂꯨꯔꯤꯕ ꯄꯤꯁꯛꯍꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯍꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃꯕꯨ ꯁꯦꯝꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯅꯥꯕ ꯀꯌꯥ ꯑꯃꯕꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯂꯩꯁꯦꯝꯕꯗꯨ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯃꯃꯤꯡ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏꯈꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯑꯅꯥꯕꯁꯤꯡꯁꯨ ꯃꯉꯣꯟꯗ ꯂꯥꯌꯦꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯩꯁꯦꯝꯕꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯁꯦꯝꯕꯗꯨ ꯑꯅꯥꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯄꯣꯊꯥꯕ ꯐꯥꯎꯕ ꯁꯪꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯂꯦꯞꯇꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯕꯦꯜ ꯑꯁꯤ ꯏꯁꯣꯟ ꯁꯣꯟꯅ ꯆꯥꯗ ꯊꯛꯇ꯭ꯔꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯛꯂꯤ꯫ ꯑꯩꯈꯣꯏꯅꯅꯦ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯄꯥꯟꯖꯤ ꯀꯌꯥ ꯑꯃꯒꯁꯨ ꯇꯥꯟꯅꯖꯔꯨꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯅꯕꯦꯜꯒꯤ ꯃꯁꯥꯁꯤꯗꯤ ꯏꯀꯟ ꯀꯟꯈꯠꯂꯛꯄꯗꯤ ꯑꯣꯏꯗꯦ꯫ ꯅꯄꯨꯅꯒ ꯂꯥꯏꯔꯕꯒ ꯑꯣꯏꯕꯅꯤ꯫ ꯃꯥꯏꯕ ꯄꯥꯟꯖꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯕꯨꯛ ꯄꯦꯟꯅꯕ ꯁꯦꯜꯁꯨ ꯄꯤꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯅꯕꯦꯜꯒꯤ ꯑꯅꯥꯕꯁꯦ ꯐꯠꯇꯕ꯭ꯔꯥ ꯈꯪꯗꯦ꯫ ꯏꯕꯨꯡꯉꯣꯅ ꯌꯥꯔꯒꯗꯤ ꯅꯕꯦꯜ ꯑꯁꯦ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨꯕ꯫ ꯍꯣꯏ ꯏꯄꯣ, ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ꯫ ꯅꯁꯨꯅꯅꯦ ꯏꯕꯦꯜ ꯑꯁꯤꯕꯨ ꯐꯅꯕ ꯂꯥꯌꯦꯡꯖꯒꯦ꯫ ꯑꯗꯨꯗꯤ ꯏꯕꯦꯜꯒꯤ ꯈꯨꯠ ꯑꯗꯣ ꯅꯁꯨꯗ ꯑꯃꯨꯛꯇ ꯄꯤꯕꯤꯔꯣ꯫ ꯅꯁꯨꯅꯦ ꯏꯕꯦꯜꯒꯤ ꯉꯝꯗ꯭ꯔꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯨꯟꯅ ꯀꯨꯞꯊꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯣ, ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ꯫ ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯧꯔꯤꯕꯅꯤ꯫ ꯅꯁꯨꯅꯅꯦ
Hidak khara pizagi. Masibu chang naini pizabiraga adum marani phajakranida. Masi hairaga mahakna semjaba hidak khara puthokduna pirami. Hanuba aduna hidak adubu loksinduna tamna mu hairai. Adudi ibungo. Aikhoigi ana layengbagi aduga hidak asigi mamanga kariga selase. Kayamuk thamjaramu haibagi. Yare ipu. Ipu hoigidi selga amada thambiramlanu. Nasunane. Ibeng anaba sigi oinadi senam talawzararoi. Nate ibungo. Adumna tawbiganu. Napunane lairajarabasu adugumba. Daramaritaba thabak adudi tawreko. Ipuna nasubu yamna lana lawbiri. Aini se lawjadribasidi ipu amadi ibenbu nungsibagi lawjadabani. Ado ipuna nasubu lana khanbigadaba oirabadi pataradang oina hek thambiramu. Ibungo nahaki pukchen chawbana tawase ubadagi ipugi thamoi ase pungpen hek pele. Haujiki matam asida ibungo guma miyoi amadi atangmani. Aidi ina khunba pukchen chaw miyoi ama phawba layramlaroi haina khalurabani. Adubune thajadaba komdasu nga lay hainaba mado chumbajani. Fare ibungo. Adudi selado sida layre. Adugane nabengi anaba sisu phabo oijarage ko. Hoi ipu. Nasunane thamoi sengnamak ibemu phanaba yengjakhibamakta oirabadi ibengi anabase thunamak phabo oibiro. Numit adugi numidangni laisemba anaba mayam adubo layengba loiraduna mahak hidak langthak mayam adubo ningthijana mafam chana loisinduna lairami. Matam adumaktada mahaki hidak mayam adugi marakta angangma machugi che ama kariguma wahai khara iduna yaramlibadu mahakna thenarami. Madu ubada laisemana yamna ngakna hairai. Masigi che sibu kanana thamjilamlibano. Aisune layengba lakliba mising asina yamankhibasida kanana kari pirami kari hairambagi haiba phawba hek kauthoida. Masigi che sisu aingonda miyoi amana pirambadi soidana oigani. Ainane bab oina khanjiludaba oirini. Masi haiduna che aduda iribadu karino haini yenglami. Adubu angakpani kanana pirambano haiba khangdraba che aduda asumna iduna layramni. Horen ahing pung 12 tarakpadwaida turen achawbagi thong aduda thenasi. Aine nangbu lakpa ngaiduna layramgi. Iramliba wahaidu parubada laisemadi pung angakri. Aduga machina tapna sonjarai. Karino ne masibo kana orabjano. Aibu hana masak khangba miyoi amaga oirazala. Ngaiko natragana aina handak na khara khungalakpasida aibu kalakjaba mihujaba kayana ayak ase hanaba thorang tawrakleba jalani. Nate aibu horen ahinga sibu chatpana phagadoribra natragana tumina dumak chattana tokhibana phadoribra. Hera nupanabu pangdaba haunadeda siraga siri changnaga changle karino kanano karino haibadudi yengthoklurage. Asumna ahing nongyagi matam oirakpa ngaiduna laikre. Ahingi pung 11 tarakpa duaida laisemadu turen adomda chatlunaba sem sarami. Aduga mahakna horen karigumba thengnagadari misak adu phataba miyoi oiramlabadi masa ngaktojanabani haiduna thang macha amasu mahaki masada yepsilami. Masidagi mahak turen achoba laiba domda laklami. Ningtham thagi matamga oibani. Athengba ahing aduda michik mirakhol amata su takhiri. Laisemba chana mahakna toriba thabak asi chumlibra haina matomta amuk khanjarami. Leptana lakpana turen achawbagi thongjaw aduda thunglari. Masidagi laisembadu thong adugi mathakta leptuna kana laibagi haina koirei leiduna yenglami. Adubu kanasu laibadi uramdi. Mahakna asumna koirei leiduna yenglingai magi tunglomdagi kanagumba ama lakpagi samin ama laisembana phanglakki. Masidagi mahakna mamai adu phatlawna laithokduna yenglaklami. Matam asidadi yamna wangba miyoi mitaw yamna phajaba nupa ama leptuna leirambadu mahakna urami. Nupadu angangma machugi angakpa phizon ama setlami. Aduga mahaki mamai aduso maikhum amana kupsinba oibana miyoi adugi masak adu laisembana khangma ngamlamdi. Masidagi laisembana sakhangdaba nupaduda amuk haireklami. Nangnara aibu cheda iduna mafam asida lau hairaibado. Nangna soidana oiramgani khangi. Adudi phare
Nangna aibu mafam asida kaubagi maram ado hairo. Maram ado haidrabasu aigi itung induna adamuk lao. Kari haibano. Kari no su khangdaba nangi natung illaga aini chakadoriba. Hai, nangine. Namai mai khumjilibado hana amukta haidu. Nasak ado hana amukta yengi. Aduga nangi nawang tawdo yenglaga thazaba yaba mira haibado adu hana amukta yengkhigi. Aina haibasida yaninglagana itungilo. Yanindragana adumuk leijahuro. Asi haraga nupadu chatpa haurami. Matau aduda laisembadi yamna sauninglammi aduga khonjen adu khara kalapna lauraklammi. Hai, angawba. Nangi maramgidamakta aina ningthamthagi inglaba ahing nongnai sida ingba khangduna leiraga nangna du yan mi sitaba yabra. Masi haiduna yamna sawin sangsillaktuna nupaduna litliba angama machugi asangma phurit adu paduna chinglammi. Mahakna duna tawbaduda nupa adugi phurit adu laisembagi makutta paduna leihori. Aduga nupadudi mafam adudagi thunamak chenkri. Laisembasu nupaduna chenkibadu yamna yangmankibana kadomna chenkrabagi haiba phawba khanghaudre. Masidagi laisembana nupadugi phurit adubu lisinduna adumak mayumda halaklammi. Mathangi numitni. Laisembana ngarang mana thengnarakiba nupadugi maramda khanbada ahing tumba yakhidi. Aduga mana ngarang mulhauba phurit aduda yamna munna yengdunasu leiri. Aduga matomtasu asumna haijarami. Ngarang ani thengnakiba nupado araiba chamba miyoi amadi oiramloi. Mahakna ngarang lilakliba phurit asidi angam athawgumba miyamna sakhangnaba miyoisingna litnaba phuritni. Aduga phurit asimaksu kuplaba sanagi langlana saba phuritni. Phurit ase ai dukala sigi machi amada yansinduna thamlagi. Aduga apama miyoi amana hektama ijakhrani. Aduga karigumba laiba pharabadi ngarang isakhangdaba nupaduna achama miyoi saduna phurit ase leiba lakpasu yaribani. Masi khanduna fijol adubu magi dukan adugi machi amada yansinduna thamlami. Lambida chatliba achat awongsinga fijol adugi phajabadu ubada pamnabadagi laisembada maman hanglammi. Adubu laisembana fijol adugi maman adudi yamna wangna hairaklammi. Maram asidagi lakliba miyam adu fijol adubu pamlabasu maman adudi yamna tangmankhibana leiba ngamdabadagi tuminna adumak hanakhirami. Laisembana asumna tawribasi fijol adugi asengma mapu adubu thiribani. Aduga mahakna fijol asigi mamanbu wangna haijilaba phawbada fijol adugi mapu adunadi mahakki tangla fijol asi soidana leikhigani haibasi mana khanglammi. Adubu numit chuppa ma fijol adubu yolabasu atangba maman adu piba ngamdabana maram oiraga fijol adubudi leiba ngamlamdi. Numidang waramgi matam oisilaklabada laisemba magi dukan adubu thonglonsinaba sem sarami. Tanja asimaktada yamna naha uriba pakhang macha ama laktuna laisembada asumna hairaklammi. Iyamba amukta ngaibikhu dukangi thongase lonsinbikino. Iyamana yoliba phajaraba fijol asibu maman kaya piribano. Nanaudi fijol asigi phajabasina sumatkri. Aduna fijol ase ayakna leizaragi. Inaw fijol asidi nahaknasu yengmada duma khanglamlani. Masidi achamba miyoi amana pakpak hige setpa chaba ngamba nateda. Adunane masigi mamal oina sana khaw ani tangdi pihaningi. Kari haiba sana khaw ani khak piyu haiba yamba. Adudi onthona su tangman khrida. Yamba yaragadi maman adudagi khara khajita tabiba yaroidra. Inaw madudagi tabadina yamba ngamgadaba mandibu. Farese yamba. Yambana yadrabanina piba taredana. Aini fijol ase yamna pamkhibagi tawbani. Sana khaw anido aina yambada pithokhrabadi aigini haibada iran ithumdi amada lehawraroi. Adubu phare fijol asidabu phanglabadi ai sase migi minai oirabasu oiruragi. Asi haiduna sana khaw ani kha puthoktuna laisemada piraklami. Matau aduda laisembagi pukningda asumna khankhre. Masigi nupa machase fijol asigi mapu soidana oigani. Aduna ai magi masakase yamna munna khanghaudaba yadi. Masi khanduna pakhang machadugi masak adubu kawkhidanaba haiduna yamna munna yengduna leirami.
ꯑꯗꯨꯒ ꯐꯤꯖꯣꯜ ꯑꯗꯨꯕꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯅ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯊꯨꯅꯃꯛ ꯁꯦꯠꯆꯤꯟꯗꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯍꯥꯏꯖꯔꯛꯏ, "ꯑꯁ, ꯃꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯑꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯃꯁꯤꯕꯨ ꯐꯪꯂꯕꯗꯤ ꯁꯅꯥꯈꯥꯎ ꯑꯅꯤꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯔꯣꯏ"꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯨꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯑꯗꯨ ꯍꯨꯝꯖꯤꯟꯗꯨꯅ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯕ ꯆꯦ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯌꯥꯎꯔꯝꯕꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤ ꯂꯩꯁꯦꯝꯕꯅꯁꯨ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗ ꯆꯦ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ, ꯃꯁꯤꯒꯤ ꯆꯦ ꯑꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯖꯣꯜ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯆꯦꯕꯥꯎꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯤ ꯏꯌꯥꯝꯕꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ"꯫ ꯑꯁꯨꯝꯅ ꯆꯦ ꯑꯗꯨ ꯄꯤꯔꯝꯂꯒ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯌꯥꯝꯅ ꯉꯛꯅ ꯆꯦ ꯑꯗꯨꯗ ꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯦ ꯑꯗꯨꯗꯗꯤ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩꯔꯝꯂꯦ, "ꯍꯣꯔꯦꯟꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯄꯨꯗꯨꯅ ꯅꯍꯥꯛ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯅꯥꯈꯥꯎ 5 ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯄꯨꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯂꯩꯁꯦꯝꯕꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯉꯛꯄ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯐꯤꯖꯣꯜ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯅꯍꯥ ꯄꯥꯈꯪ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯁꯦꯝꯕꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯂꯤꯠꯇꯨꯅ ꯆꯠꯂꯤꯕꯗꯨ ꯂꯩꯁꯦꯝꯕꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯁꯦꯝꯕꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣ ꯏꯕꯨꯡꯉꯣ, ꯇꯥꯔꯤꯕ꯭ꯔꯣ? ꯑꯩꯉꯣꯟꯗꯒꯤ ꯐꯤꯖꯣꯜ ꯂꯩꯈꯤꯕ ꯅꯍꯥ ꯄꯥꯈꯪ ꯅꯪꯕꯨꯅꯤꯅꯦ"꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯁꯦꯝꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯅ ꯈꯣꯡꯂꯩ ꯑꯗꯨ ꯈꯔ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯧꯔꯛꯏ, "ꯍꯣ ꯐꯤꯖꯣꯜ ꯂꯩꯈꯤꯕ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯕꯨꯅꯦ, ꯑꯃꯨꯛꯇ ꯉꯥꯏꯈꯨꯋꯣ"꯫ "ꯏꯌꯥꯝꯕ, ꯑꯩꯕꯨꯔꯥ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯏꯌꯥꯝꯕꯅ ꯑꯗꯨꯛ ꯇꯍꯥ ꯇꯍꯥꯅ ꯆꯦꯜꯂꯛꯏꯕꯗꯨꯕꯣ? ꯅꯠꯇꯦ, ꯑꯩꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨ ꯋꯥꯠꯂꯝꯂꯕ꯭ꯔꯣ?" ꯅꯠꯇꯦ, ꯃꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯅꯥꯎ꯫ ꯀꯩꯅꯣꯅꯦ, ꯑꯩꯁꯦ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯖꯣꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯊꯧꯕ ꯑꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯑꯗꯨꯅꯅꯦ, ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯏꯌꯥꯝꯕꯅ ꯍꯟꯗꯣꯛꯂꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯐꯤꯖꯣꯜ ꯑꯗꯨꯕꯨꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯕꯤꯔꯝꯂꯣ"꯫ "ꯀꯔꯤ ꯋꯥꯅꯣꯗꯣ ꯏꯌꯥꯝꯕ? ꯑꯩꯈꯣꯏ ꯑꯅꯤ ꯃꯃꯜ ꯃꯊꯨꯝ ꯌꯥꯅꯗꯨꯅ ꯄꯤꯅꯔꯒ ꯐꯤꯖꯣꯜ ꯑꯁꯦ ꯑꯩꯅ ꯏꯌꯥꯝꯕꯗꯒꯤ ꯂꯩꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯒ ꯐꯤꯖꯣꯜ ꯑꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯦꯔꯥ ꯏꯌꯥꯝꯕ, ꯃꯗꯨꯗꯤ ꯋꯥ ꯀꯥꯏꯅꯒꯗꯕ ꯋꯥꯐꯝꯅꯤꯗ"꯫ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯗꯕ ꯃꯔꯝ ꯑꯃ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦ"꯫ ꯉꯥꯏꯈꯣ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯉꯛ ꯑꯗꯨ ꯆꯥꯎꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯨ ꯐꯤꯖꯣꯜ ꯑꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯦ ꯀꯥꯏꯅ ꯇꯧꯔꯤꯕ꯭ꯔꯣ? ꯐꯤꯖꯣꯜ ꯑꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯈ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯍꯟꯒꯦ ꯍꯥꯏꯔꯦꯗꯅ꯫ ꯃꯁꯤꯗ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯧꯖꯤꯛ ꯐꯤꯖꯣꯜ ꯑꯗꯣ ꯁꯅꯥꯈꯥꯎ 2ꯗ ꯌꯣꯟꯕ ꯉꯝꯂꯔꯣই꯫ ꯁꯅꯥꯈꯥꯎ 10 ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯏꯌꯥꯝꯕ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤꯅꯦ, ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄ ꯇꯝꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯐꯤꯖꯣꯜ ꯑꯁꯦ ꯃꯁꯤꯒꯤ ꯃꯃꯜ ꯑꯁꯦ ꯁꯅꯥꯈꯥꯎ 2ꯗꯪ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯀꯥꯏꯊꯣꯛꯇꯨꯅ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯄꯥꯝꯃꯟꯈꯤꯗꯨꯅ ꯁꯅꯥꯈꯥꯎ 2ꯗꯣ ꯁꯨꯅꯕ ꯍꯣꯠꯅꯗꯨꯅ ꯏꯌꯥꯝꯕꯗ ꯄꯤꯔꯒ ꯐꯤꯖꯣꯜ ꯑꯁꯦ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯌꯥꯝꯕꯅ ꯐꯤꯖꯣꯜ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯦ ꯁꯅꯥꯈꯥꯎ 10 ꯄꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯅ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯉꯁꯥꯏꯅ ꯃꯃꯥꯡꯗ ꯁꯅꯥꯈꯥꯎ 10 ꯄꯤꯌꯨ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯂꯩꯕ ꯉꯝꯗꯕꯅꯤ ꯐꯤꯖꯣꯜ ꯑꯁꯦ ꯂꯩꯗꯅ ꯑꯗꯨꯃꯛ ꯇꯣꯛꯂꯝꯒꯗꯕꯅꯤ꯫ ꯃꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯐꯤꯖꯣꯜ ꯑꯁꯦ ꯑꯩꯒꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯂꯩꯁꯦꯝꯕꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯕ ꯍꯧꯔꯛꯂꯝꯃꯤ, "ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯅꯅꯦ, ꯅꯌꯥꯝꯕꯕꯨ ꯋꯥꯔꯧꯅꯨ꯫ ꯐꯤꯖꯣꯜ ꯑꯁꯦ ꯌꯥꯝꯅ ꯑꯔꯨꯕ, ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯅꯝꯈꯥ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯤꯖꯣꯜ ꯑꯁꯦ
ꯃꯉꯣꯟꯗ ꯄꯤꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯅꯌꯥꯝꯕꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯅꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯁꯅꯥꯈꯥꯎ 2 ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯁꯅꯥꯈꯥꯎ ꯑꯃꯒꯁꯨ ꯍꯥꯞꯂꯒꯦ. ꯑꯗꯨꯕꯨꯅꯦ, ꯅꯪꯅ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯔꯣ. ꯏꯌꯥꯝꯕ, ꯑꯗꯣꯝꯅ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯅ ꯍꯥꯏꯕꯤꯔꯕꯗꯤ ꯐꯗꯧꯕ. ꯑꯁ, ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯤꯖꯣꯜ ꯑꯁꯦ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯕꯅꯤ. ꯐꯔꯦ ꯏꯌꯥꯝꯕ, ꯑꯩ ꯐꯤꯖꯣꯜ ꯑꯁꯦ ꯄꯥꯝꯂꯕꯁꯨ ꯄꯥꯝꯅ ꯏꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯗꯣ ꯀꯟꯅ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯑꯩ ꯄꯤꯔꯒꯦ. ꯑꯗꯨꯒꯅꯦ, ꯑꯩꯅ ꯏꯌꯥꯝꯕꯗꯒꯤ ꯑꯍꯦꯟꯕ ꯁꯦꯠꯁꯨ ꯂꯧꯖꯔꯣꯏ. ꯑꯩꯅ ꯄꯤꯖꯈꯤꯕ ꯁꯅꯥꯈꯥꯎ 2ꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯅ ꯄꯤꯕꯤꯌꯨ. ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯂꯩꯁꯦꯝꯕꯁꯨ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ. ꯃꯁꯤꯗꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯗꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯑꯉꯛꯄꯅꯁꯨ ꯄꯤꯛ ꯊꯜꯂꯤꯕꯅꯤ. ꯑꯗꯨꯒ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅꯁꯨ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯤꯕꯅꯤ. ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯂꯩꯁꯦꯝꯕ ꯑꯏꯪꯕꯗꯒꯤ ꯃꯁꯥꯗꯨ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯒ ꯊꯧꯅ ꯐꯦꯡꯂꯕ ꯊꯥꯡ ꯑꯃꯕꯨꯁꯨ ꯃꯁꯥꯗ ꯌꯦꯞꯁꯟꯗꯨꯅ ꯇꯨꯔꯦꯟ ꯑꯆꯧꯕꯒꯤ ꯊꯣꯡꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯁꯦꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ. ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯑꯣ, ꯅꯍꯥꯛ ꯂꯥꯛꯂꯦꯗꯅ. ꯀꯔꯥꯏ, ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯅ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯄꯨꯔꯛꯂꯕ꯭ꯔꯥ?" "ꯍꯣꯏ ꯄꯨꯔꯤ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯁꯛ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯐꯤꯖꯣꯜ ꯑꯁꯦ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯨꯔꯦ. ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯈ꯭ꯔꯦ." "ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯏ. ꯅꯪꯅ ꯀꯝꯗꯧꯅ ꯑꯋꯥꯕ ꯅꯪꯈꯤꯕ, ꯑꯗꯨꯒ ꯀꯔꯝꯅ ꯃꯥꯌꯣꯛꯅꯈꯤꯕ ꯍꯥꯏꯕꯗꯣ. ꯑꯗꯨꯕꯨ ꯐꯔꯦ, ꯁꯦ, ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯈꯥꯎꯁꯤꯡ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ. ꯑꯗꯨꯒ ꯐꯤꯖꯣꯜ ꯑꯗꯨꯕꯨꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯣ." ꯃꯁꯤꯗꯒꯤ ꯂꯩꯁꯦꯝꯕꯅꯁꯨ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ. ꯂꯩꯁꯦꯝꯕꯗꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯂꯤꯕ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯃꯤꯠ ꯑꯗු ꯊꯛꯀꯠꯈ꯭ꯔꯦ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯛꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯔꯝꯕ ꯄꯨꯝꯕꯗꯨ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯛ ꯑꯗꯨꯕꯨ ꯂꯣꯠꯇꯨꯅ ꯃꯥꯏꯈꯨꯝ ꯑꯃ ꯎꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯗꯨꯕꯣ?" "ꯏꯇꯥꯎ, ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ. ꯑꯇꯣꯞꯄ ꯌꯥꯝꯅ ꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ. ꯑꯗꯨꯒ ꯑꯩꯅ ꯃꯥꯏꯈꯨꯝ ꯎꯞꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯑꯁꯤꯒꯨꯝꯅ ꯃꯥꯏꯈꯨꯝ ꯑꯃꯃꯝ ꯂꯣꯏꯅ ꯀꯨꯞꯅꯕ ꯉꯥꯛꯇꯅꯤ." "ꯑꯣ, ꯐꯔꯦꯅꯦ ꯑꯗꯨꯗꯤ. ꯃꯥꯏꯈꯨꯝꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯅꯪꯅ ꯑꯩꯕꯨ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" "ꯃꯗꯨꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯔꯝ ꯑꯃꯈꯛ ꯂꯩ. ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯈꯛ ꯅꯪꯉꯣꯟꯗ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ." "ꯍꯥ? ꯅꯪꯒꯤ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯑꯩꯉꯣꯟꯗ ꯄꯥꯡꯍꯟꯅꯤꯡꯂꯤꯕꯕꯣ?" "ꯑꯩ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯅꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯍꯩꯕ, ꯑꯅꯥ ꯂꯥꯌꯦꯡꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯅꯪꯅ ꯃꯤꯑꯣꯏꯕꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯃꯕꯨꯁꯨ ꯐꯣꯠꯆꯤꯟꯕ ꯉꯝꯃꯤ. ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯕꯨꯁꯨ ꯂꯦꯟꯈꯥꯏꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ. ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯪꯅ ꯁꯤꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯦꯟꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ." "ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯂꯦꯟꯈꯥꯏꯔꯤꯕꯗꯨꯗꯤ ꯃꯈꯣꯏꯗ ꯌꯥꯎꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯩꯅꯥ ꯀꯌꯥ ꯑꯃꯕꯨ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯒ ꯉꯥꯏꯈꯣ, ꯑꯩꯅꯗꯤ ꯀꯅꯥꯒꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯕ ꯑꯃꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯦꯟꯗꯨꯅ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯏꯆꯟꯅꯨꯄꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟꯅꯨꯄꯤ ꯑꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯛꯄꯗꯒꯤ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ. ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯌꯦꯡꯒꯤ ꯑꯌꯨꯛꯇꯗꯤ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯒꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯕꯗ ꯑꯩꯅ ꯄꯥꯎ ꯄꯤꯗꯨꯅ ꯏꯆꯟꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣꯟ ꯆꯜꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯕꯅ ꯏꯆꯟꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯨꯃꯗꯤ ꯀꯛꯇꯨꯅ ꯄꯨꯔꯛꯎ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ. ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯃꯃꯤꯠ ꯑꯗꯨꯅ ꯄꯦꯟꯅ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ. ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯀꯛꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ." "ꯀꯔꯤ ꯋꯥꯅꯣꯗꯣ ꯏꯇꯥꯎ? ꯑꯩꯕꯨ ꯑꯅꯥ ꯂꯥꯌꯦꯡꯕ ꯉꯝꯃꯤ, ꯃꯤꯒꯤ ꯑꯁꯣꯛ ꯑꯄꯟ ꯇꯥꯏꯁꯤꯟꯕ ꯐꯣꯠꯆꯤꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯧ ꯍꯥꯏꯕꯤꯅꯨꯗ. ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯅꯤ. ꯑꯗꯨꯅ ꯊꯕꯛ ꯑꯗꯣ ꯅꯍꯥꯛ ꯅꯁꯥꯅ ꯑꯗꯨꯃꯛ ꯇꯧꯖꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ?" "ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ. ꯊꯕꯛ ꯑꯁꯦ
ꯑꯩ ꯏꯁꯥꯃꯛꯅ ꯑꯗꯨꯃꯛ ꯇꯧꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯑꯗꯨꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯃꯇꯧ ꯀꯝꯗꯧꯅ ꯀꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯟꯕꯗꯒꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯧꯕꯤꯅꯕ ꯍꯥꯏꯖꯕꯅꯤ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯅꯪ ꯑꯗꯨꯝꯅ ꯈꯟꯕ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯑꯩ ꯇꯧꯕꯤꯔꯒꯦ. ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯂꯩꯁꯦꯝꯕꯒꯤ ꯃꯊꯃꯣꯏꯗꯗꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯝꯃꯤ. ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯁ, ꯈꯪꯗ꯭ꯔꯦꯗ. ꯃꯥꯒꯤꯁꯦ ꯀꯗꯔ ꯐꯗꯔꯒ ꯇꯧꯔꯒ ꯑꯩ ꯑꯁꯦ ꯊꯥꯞꯅ ꯄꯨꯊꯣꯛꯂꯒ ꯍꯥꯠꯀꯗꯧꯔꯤꯕ ꯖꯥꯠꯂꯅꯦ. ꯃꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ. ꯏꯇꯥꯎ, ꯉꯥꯏꯈꯣꯅꯦ. ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯏꯇꯥꯎ, ꯊꯕꯛ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯎꯈꯤ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯑꯃꯒꯨꯝꯅ ꯃꯈꯣꯏꯅ ꯈꯟꯈꯤꯅꯤ. ꯑꯩꯒꯤ ꯄꯥꯕꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯄꯨꯔꯛꯎ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯦ ꯁꯤꯔꯕ ꯐꯥꯎꯕꯗ ꯃꯉꯛ ꯀꯛꯇꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤꯒꯅꯤ. ꯃꯁꯤ ꯈꯟꯕꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ. ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯖꯥꯠ ꯖꯥꯠ ꯍꯦꯛ ꯈꯜꯂꯨꯔꯦ. ꯏꯇꯥꯎ, ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ? ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯀꯔꯤꯁꯨ ꯉꯥꯡꯂꯣꯏꯗ. ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯇꯥꯎ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯍꯥꯏꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤꯗ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯐꯖꯔꯕ ꯌꯨꯝꯖꯥꯎ ꯑꯃꯗ ꯊꯨꯡꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯂꯩꯁꯦꯝꯕꯅ ꯊꯣꯏꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝꯅ ꯀꯨꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯍꯨꯔꯥꯟꯕꯗꯧꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯃꯈꯣꯡ ꯑꯗꯨ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ. ꯃꯇꯧ ꯑꯁꯨꯝꯅ ꯆꯪꯂꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯇꯨ, ꯃꯔꯨꯞ, ꯑꯁꯤꯗ ꯂꯩꯔꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯗꯣ. ꯆꯠꯂꯣ, ꯅꯪꯅꯅꯦ ꯃꯥꯒꯤ ꯃꯉꯛꯇꯣ ꯀꯛꯇꯨꯅ ꯄꯨꯔꯛꯎ. ꯑꯩꯗꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟꯅꯨꯄꯤꯁꯤꯒꯤ ꯃꯉꯛ ꯀꯛꯄꯗꯣ ꯌꯦꯡꯕ ꯉꯝꯂꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯊꯣꯡꯖꯤꯟ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯈ꯭ꯔꯦ. ꯂꯩꯁꯦꯝꯕꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ. ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯍꯤꯞꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯂꯩꯁꯦꯝꯕꯗꯤ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯑꯃꯨꯛ ꯈꯟꯖꯔꯝꯃꯤ. ꯑꯣ, ꯑꯁꯨꯛ ꯌꯥꯝ ꯅꯤꯡꯊꯤꯖꯕꯤ ꯅꯍꯥꯛ ꯑꯁꯦ ꯃꯇꯧ ꯀꯝꯗꯧꯅ ꯑꯩꯒ ꯊꯦꯡꯅꯍꯧꯗ꯭ꯔꯤꯕꯅꯣ? ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯑꯩꯒ ꯊꯦꯡꯅꯔꯝꯂꯕꯗꯤ ꯑꯩꯒꯤ ꯍꯩꯖꯔꯤꯕ ꯏꯍꯩ ꯑꯁꯤꯅ ꯅꯪꯕꯨ ꯉꯝꯅꯕ ꯂꯥꯌꯦꯡꯕꯤꯔꯝꯒꯗꯕꯅꯤ. ꯑꯁ, ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯒꯤ ꯅꯉꯛ ꯑꯁꯦ ꯀꯛꯀꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯄꯥꯝꯃꯨꯕꯅ ꯂꯣꯏꯔꯦꯗ. ꯃꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯌꯦꯞꯂꯤꯕ ꯊꯧꯔꯕ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯂꯦꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯦ. ꯂꯩꯁꯦꯝꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯇꯪꯈꯥꯏ ꯆꯟꯅ ꯀꯛꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯂꯒ ꯑꯃꯨꯛ ꯎꯏꯁꯤꯟꯈꯤꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯦꯝꯕꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯣꯏꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯨꯄꯤ ꯑꯁꯤꯗꯤ ꯁꯤꯔꯝꯗ꯭ꯔꯦꯗ. ꯃꯁꯤꯗꯤ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯤꯅ ꯀꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯛꯂꯕ ꯃꯉꯛ ꯑꯗꯨꯗꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯑꯉꯥꯡꯕ ꯏꯈꯦꯡ ꯀꯌꯥ ꯑꯃ ꯆꯦꯟꯊꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯁꯤꯔꯝꯗꯥꯏꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯂꯥꯎꯅ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯁꯦꯝꯕꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯃꯟꯈ꯭ꯔꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯉꯁꯥꯏ ꯊꯣꯡꯖꯤꯟꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ. ꯃꯇꯧ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯅꯁꯨ ꯈꯪꯂꯤ ꯃꯗꯨꯗꯤ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯆꯝꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯍꯟꯕꯅꯤ ꯍꯥꯏꯕ. ꯂꯩꯁꯦꯝꯕ
ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯉꯥꯎꯕ ꯃꯒꯨꯝꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯖꯗꯨꯅ ꯂꯩꯁꯦꯝꯕꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞꯇꯨ ꯃꯁꯥ ꯄꯨꯝꯃꯛ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯁꯦꯝꯕ ꯑꯗꯨ ꯃꯤꯀꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯉꯝꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯁꯦꯝꯕ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯃꯥꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯕꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯁꯦꯝꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯁ, ꯑꯩꯗꯤ ꯀꯔꯝ ꯇꯧꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯒꯤ ꯊꯥꯡ ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯧꯕ ꯌꯨꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯕ ꯃꯥꯜꯂꯤꯅꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯀꯔꯝꯕ ꯀꯨꯝꯍꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯁꯥꯟꯅꯒꯦ ꯈꯜꯂꯤꯕꯁꯤꯕꯣ?" ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯁꯦꯝꯕꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕꯗꯤ ꯀꯤꯃꯟꯈꯤꯗꯨꯅ ꯃꯀ꯭ꯂꯥꯛ ꯑꯗꯨ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ ꯂꯩꯁꯦꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣꯖꯥ ꯂꯩꯁꯦꯝꯕ, ꯃꯁꯤꯒꯤ ꯇꯨꯄꯤ ꯑꯁꯤꯒ ꯊꯥꯡꯒꯁꯤꯕꯨ ꯑꯣꯖꯥꯒꯤ ꯅꯠꯇꯕ꯭ꯔꯅꯦ?" ꯂꯩꯁꯦꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯅꯤꯛꯂꯝꯅ ꯍꯥꯏꯔꯛꯏ, "ꯍꯥ, ꯀꯗꯥꯏ? ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ. ꯑꯩꯒꯤꯁꯨ ꯏꯁꯥꯒꯤ ꯇꯨꯄꯤ ꯑꯗꯨꯒ ꯊꯥꯡ ꯂꯣꯏꯅꯃꯛ ꯏꯃꯨꯡꯗ ꯂꯩꯖꯍꯧꯏꯗ." ꯂꯩꯁꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯃꯅ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯇꯨꯄꯤ ꯑꯃꯗꯤ ꯊꯥꯡ ꯑꯅꯤ ꯑꯗꯨ ꯂꯩꯁꯦꯝꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯁꯦꯝꯕꯅ ꯇꯨꯄꯤ ꯑꯃꯗꯤ ꯊꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯃꯁꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯩ ꯍꯥꯏꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯂꯩꯁꯦꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯁꯦꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯅꯥ ꯂꯥꯌꯦꯡꯗꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯝꯆꯔꯕꯤ ꯅꯣꯡꯊꯣꯟꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯅꯣꯡꯊꯥꯡꯂꯩꯃꯕꯨ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯁꯥꯃꯛꯀꯤ ꯀꯥꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯂꯤꯕꯅꯣ? ꯑꯊꯧꯕ ꯃꯌꯥꯝ, ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯂꯩꯇꯦ. ꯑꯩꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯈꯤꯕ ꯈꯛꯇꯅꯤ." "ꯍꯥꯏ, ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯊꯕꯛ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁ, ꯋꯥꯁꯦ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯑꯗꯨꯅꯅꯦ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯀꯥꯗꯕ ꯌꯥꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯅꯝꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯂꯩꯁꯦꯝꯕꯒꯤ ꯃꯊꯛꯇ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯔ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯍꯩꯃ, ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯌꯥꯝꯅ ꯊꯥꯖꯅ ꯑꯅꯥ ꯂꯥꯌꯦꯡꯗꯨꯅꯒ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯔꯦꯀꯣ. ꯑꯁ, ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯦ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯕꯁꯦ ꯌꯥꯝꯅ ꯐꯈ꯭ꯔꯦꯗ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯌꯥꯔꯤꯕꯅꯤꯅꯦ. ꯍꯣꯏꯅꯦ, ꯑꯗꯨꯅꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯑꯁꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯊꯤꯒꯠꯄꯤꯔꯕꯗꯤ ꯐꯗꯧꯕꯅꯤ. ꯃꯗꯨꯁꯨ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯩꯗꯥꯡꯂꯒ ꯂꯩꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯍꯥꯠꯄ ꯍꯧꯔꯛꯏꯗꯅ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯩꯁꯦꯝꯕꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯅꯨꯡꯗ ꯍꯨꯠꯇꯨꯅ ꯁꯥꯕ ꯑꯃꯝꯕ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯃꯛ ꯌꯣꯠꯂꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯁꯦꯝꯕꯗꯤ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯈꯟꯖꯔꯝꯃꯤ, "ꯑꯣ, ꯑꯩꯍꯥꯛ ꯑꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ. ꯑꯔꯪ ꯑꯔꯥꯛ ꯁꯅꯥ ꯂꯨꯄꯥ ꯈꯔꯗ ꯆꯣꯞꯂꯨꯕꯗꯒꯤ ꯁꯛꯈꯪꯗ꯭ꯔꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯑꯐ ꯐꯠꯇ ꯀꯔꯤꯃꯠꯇ ꯈꯟꯊꯔꯨꯗꯅ ꯌꯥꯊꯣꯛꯂꯨꯕꯅꯤ. ꯍꯦ ꯐꯠꯇꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ, ꯅꯪꯅ ꯑꯩꯒꯤ ꯐꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕ ꯃꯤꯁꯛꯅꯣ, ꯍꯥ? ꯑꯗꯨꯒ ꯉꯥꯏꯈꯣ, ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨꯅ ꯅꯪꯅ ꯍꯥꯠꯅꯤꯡꯂꯤꯕꯗꯨꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ?" ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯀꯞꯅ ꯀꯞꯅ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥꯃꯠꯇꯅ ꯄꯤꯕꯤꯔꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯂꯒ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯂꯩꯁꯦꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ, ꯃꯤꯍꯥꯠꯄ, ꯍꯧꯒꯠꯂꯨ. ꯑꯗꯨꯝꯅꯅꯦ ꯀꯞꯁꯤꯟꯅꯔꯒ ꯂꯩꯕ ꯌꯥꯔꯣꯏ. ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯂꯣꯏꯅꯃꯛ ꯂꯥꯛꯍꯧꯔꯦ. ꯑꯗꯨꯒ
Nangbu bichar taunaba ngaiduna lehori. Adunane law. Haujimal iningthaugi manakta chatlase. Laisembasu upai leita kap tuna ningthau amadi phamnaibasing aduna leiriba mafam aduda laklamni. Mafam aduda leiramliba ningthau phamnaibasing adu ayambana ahal oiraba mapongna masam adu angauba ngakta olaba miyoising ngakta oirami. Adubu makoising adu phana ahal oidunasu mapangan maring jeldi akanba kaizau amadagi hena kanba hena matik leiba miyoi ngakta oirami. Laisembadi makoi mayamdu ubada mangonda karibu hairakadagi karibu taurakadagi khanbada hena nungsa thiba hauraklami. Masidagi ningthauna laisembada tapna hairaklami. Hai nupa macha, nangna ai leibak asida saidangduna leiri hairaga lamdam asigi chamjarabi nupi amabu nangna aduk tamthina hatliba karigino. Ha, nangbu leibak ase ningthau panba wayen chupli ningthina ngakna chatba leibak amani haibase kaururabo. Iningthau nanai dolaba ihakpu amukta ngakpiyu. Nupi machado aidi kanano haibasu khangjade. Adubu aina mahakpu hatkibadi sakhangraba miyoi amagi launam langda thurubadagini. Kari karamba launam lang aduga ngaiko. Nangna nupado masaksu khangdi haina hairi. Aduga matau kamdona masak masa khangdaba nupa amana thabak adubu tau hairaga nangna hekta tauribadubu karigino. Masidagi laisemanasu sakhangdaba nupa aduga thenakhiba aduga mana tau haikhiba thabak adugi wari pumaduliduna khanghalami. Adubu mahakna phana asengma haidunasu mafam aduda tiliba ningthau amadi phamnaibasing adunadi magi wafam aduda thajabiramdi. Madugi mahuta laisembabu ningthau amadi phamnaibasingda oidaba namtha kayama ngangsinduna matam manghalli haibagidamakta nupi adubu hatpaga mari leinana numit manganigi matungda phasi tawduna hatnaba yathang pikhirami. Wafam asi tarubadagi laisembadi kokthakta braja tarakpagum thokre. Aduga upai leita matumta mathwai adu yamna chakna kapcherami. Matau asumna laisembadu lainungi kesumsang aduda yamna wana numit nini humni khak lenduna leirami. Mathangi numita laisembadu mathwai yamna nungaitana laimaida nonthaduna kaplaga leiringai mahaki manata kanagumba misak ama changlakpagi mami taraklami. Masidagi mahakna changlakliba kanana haina yenglakpa matamdadi matam amada maga yamna luna tinakhiba aduga maga mahaisu puna taminarakhiba loyumba haiba nupadu oiduna leiramni. Laisembadi loyumbabu amuk hanna uba phangjaba sida yamna haraujarami aduga hairai. Itaw, nangga mu thengnaba phangbase ai yam nungairi. Adubu ngaikho, nangdi matau karamna aihak ase kaisum sanna leiri haiba khanglibano. Itaw, ai pumnamak khangi. Aduga nangi warisu ai pumnamak tare. Aduga nahak nara leite haibase aina chapchana khangi. Thabak adumal nangna tawba ngamagi pangal leite haibasu aina khangi. Maram asidagi aina nangbu awafam asidagi kannabagidamakta laklibani. Matau kamdongna nangna ningthau amana takraba waripu amuk hongdokhanba ngamgadoribano. Itaw, madugidamakta oirabadi nahak karisu warunu. Aigi pabado konung asida phamnaiba ama oiri. Aduga ainasu pabada nangi wari pumaliduna maso wakhan takrabani. Aduga atoppa wafam amana itaw nangna tawkhiba thabak ado nasana khangdana tawkhrabasu madugi dandi amadi nahakna phangdaba yaroi. Maram asidagi nahagi thawaido kannaba hotnabada ngarangi ahingase paba ibani thainagi ningthaugi wayen patha mayam ama iriba larising ado padana yenglubani. Matam aduda nangi punsida thokliba thodok asiga chap manaba thodok amagi maramda aikhoi thengnarai. Aduga thodok aduda chenariba misak ado phasi tawduna hatpagi mahutta magi makhutna moina kakhi. Asumna nangbusu khutna makaklaga phasi tawhandana toknaba paba ibanina hotnagi tawri. Masinatrabadi nangi punsibu kannaba atoppa lambi amata leiroi. Itaw, ai thawai sitabu hingani hairabadi ikhutna mase kakke hairabasu kakhrasano. Phare taw adudi wafam ase nangnasu yarabadina ai pabada haiduna ningthaugi nakongda yahonkragi. Asi haramlaga loyumbadu chatkhre. Mathangi numita loyumba amadi mahaki mapabungna ningthauda yamna kanna haijabadagi laisembabu
ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯅꯥꯝꯃ ꯑꯣꯏꯅ ꯀꯛꯇꯨꯅ ꯗꯟꯗꯤ ꯄꯤꯕꯗ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯣꯏ ꯊꯪꯕꯗꯨ ꯀꯛꯇꯨꯅ ꯗꯟꯗꯤ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯨꯝꯕꯅ ꯂꯩꯁꯦꯝꯕꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯂꯣꯌꯨꯝꯕꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅꯁꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯁꯦꯟ ꯈꯔ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯍꯟꯕꯤꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯁꯦꯝꯕꯗꯨ ꯃꯔꯩꯕꯥꯛꯇ ꯊꯨꯡꯂꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯂꯩꯒꯅꯤ? ꯃꯥꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗꯤ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯃꯈꯨꯠ ꯅꯥꯝꯃꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯅ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯇ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯃꯍꯥꯛꯅ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯕు ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯨꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ ꯂꯩꯁꯦꯝꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ, ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯗ꯫ ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯄꯟꯗꯧ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯪꯒꯠꯇꯨꯅ ꯅꯤꯡꯁꯤꯡꯕꯗꯨ ꯄꯥꯝꯗ꯭ꯔꯦꯗ꯫ ꯑꯣ, ꯐꯔꯦ, ꯅꯪꯅꯕꯨ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯔꯦꯁꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣꯁꯦ, ꯃꯁꯤꯒꯤ ꯆꯦꯁꯦ ꯃꯥꯏꯈꯨꯝ ꯎꯞꯄ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯅ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯁꯨ ꯃꯥꯏꯈꯨꯝ ꯎꯞꯄ ꯅꯨꯄꯥꯗꯨꯅ ꯅꯍꯥꯛꯅ ꯌꯣꯟꯊꯣꯛꯂꯝꯕ ꯃꯤꯁꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯗꯨꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯌꯨꯝꯒꯤ ꯁꯣ ꯑꯁꯤꯁꯨ ꯄꯤꯔꯝꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯃꯗꯤ ꯌꯨꯝꯒꯤ ꯁꯣ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯗ ꯄꯤꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯌꯥꯝꯅ ꯉꯛꯅ ꯆꯦ ꯑꯗꯨꯗ ꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯅꯪꯅ ꯑꯩꯒꯤ ꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯪꯅꯗꯤ ꯑꯩꯁꯦ ꯑꯉꯥꯎꯕ, ꯃꯤꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯑꯉꯥꯎꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯅꯁꯥ ꯅꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯀꯞꯇꯨꯅ ꯍꯪꯖꯈꯤꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯑꯩꯅ ꯑꯣꯏꯅ ꯄꯤꯔꯒꯦ꯫ ꯅꯣꯡꯊꯥꯡꯂꯩꯃꯕꯨ ꯑꯩꯅ ꯍꯥꯠꯍꯟꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯒ ꯃꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯁꯛꯇꯝ ꯑꯃꯗ ꯍꯤꯡꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯃꯩꯅ ꯆꯥꯛꯈꯤꯕ ꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯁꯦꯟ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯑꯩꯅꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯒꯤ ꯑꯣꯏꯍꯟꯅꯤꯡꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯣꯡꯊꯥꯡꯂꯩꯃꯕꯨ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯥꯠꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯅ ꯄꯥꯡꯊꯣꯛꯂꯕꯁꯨ ꯌꯥꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛ ꯑꯗꯣ ꯀꯝꯗꯧꯅ ꯑꯩꯅꯗꯤ ꯍꯥꯠꯄ ꯉꯝꯒꯅꯤ? ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕు ꯅꯪꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡꯇꯝꯅ ꯍꯤꯡꯖꯔꯣ꯫ ꯅꯍꯥꯛꯅ ꯂꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯑꯩꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯅꯥꯈꯥꯎ 5 ꯊꯤꯕ ꯂꯥꯛꯀꯅꯤ." ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯔꯨꯗ꯭ꯔꯕ ꯂꯩꯁꯦꯝꯕꯗꯨ ꯅꯧꯅ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯄꯥꯕꯨꯡꯒꯤ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯁꯛꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯤꯔꯛꯄ ꯁꯅꯥꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯤꯡꯈꯤꯔꯝꯃꯤ꯫